ꯀꯨꯏꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯇꯥꯏꯕꯪ ꯄꯨꯝꯕ ꯇꯨꯝꯈꯨꯟ ꯇꯥꯟꯅꯈ꯭ꯔꯦ ꯃꯤꯅꯤꯜ ꯈꯣꯜ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯆꯤꯛꯂꯕ ꯃꯇꯝꯁꯤꯗ ꯁꯅꯥꯊꯣꯏ ꯃꯤꯀꯞ ꯊꯣꯔꯛꯏ ꯃꯈꯨꯟꯅ ꯃꯣꯕꯥꯏꯜ ꯃꯥꯗꯨꯅ ꯌꯦꯡꯂꯨꯏ ꯄꯨꯡ 2 ꯍꯦꯜꯂꯝꯕꯗ ꯉꯥꯏꯔꯤ ꯀꯥꯡꯈꯜ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯏꯆꯟ ꯀꯥꯡꯈꯜ ꯊꯥꯗ ꯇꯨꯝꯂꯝꯕꯗꯣ ꯃꯗꯨ ꯎꯕꯗ ꯇꯞꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯧꯒꯠꯇꯨꯅ ꯆꯪꯁꯤꯜꯂꯤ ꯇꯨꯝꯂꯤꯕꯗꯣ ꯀꯥꯏꯗꯅꯕ ꯃꯑꯣꯡꯗ ꯀꯥꯡꯈꯜꯗꯣ ꯊꯥꯕ ꯂꯣꯏꯔꯕꯗ ꯍꯟꯗꯣꯛꯈꯤꯒꯦ ꯇꯧꯏ ꯅꯨꯡꯁꯤ ꯁꯅꯥꯊꯣꯏ ꯃꯃꯥꯏ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯂꯨꯏ ꯏꯆꯟ ꯇꯨꯝꯂꯝꯂꯤ ꯆꯤꯝꯕꯥꯜꯗ ꯀꯧꯔꯛꯂꯤꯕ ꯃꯤꯁꯛꯇꯣ ꯃꯍꯥꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯖꯤꯛ ꯆꯪꯁꯤꯟ ꯌꯦꯡꯂꯨꯏ ꯇꯨꯝꯂꯤꯕꯤ ꯏꯆꯟꯒꯤ ꯃꯤꯠꯇꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯣꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯋꯥꯔꯤ ꯀꯌꯥꯒꯤ ꯃꯄꯥꯎ ꯄꯨꯕ ꯄꯤꯔꯥꯡ ꯃꯔꯤꯛ ꯈꯔ ꯆꯦꯟꯊꯔꯛꯏ ꯃꯇꯥꯔꯣꯏꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯎꯔꯨꯕꯗ ꯁꯅꯥꯊꯣꯏ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯆꯦꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯣ ꯇꯩꯊꯣꯛꯀꯦ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄ ꯉꯝꯗ ꯍꯟꯗꯣꯔꯛꯏ ꯍꯟꯖꯤꯟꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯊꯩ ꯀꯔꯝꯕ ꯑꯋꯥꯕ ꯋꯥꯔꯤꯕꯨ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤꯁꯨ ꯑꯩꯒꯨꯝꯅ ꯑꯋꯥꯕ ꯂꯩꯕ꯭ꯔꯥ ꯑꯩ ꯈꯛꯇ ꯋꯥꯕ ꯅꯠꯇꯦꯀꯣ ꯑꯉꯛꯄꯅꯤ ꯅꯣꯡꯗꯝꯕ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩ ꯃꯥꯁꯨ ꯀꯞꯂꯤ ꯂꯣꯟꯅ ꯇꯨꯃꯤꯟ ꯂꯩꯃꯤꯟꯅꯔꯤꯕꯤ ꯑꯅꯤꯃꯛ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯦꯠꯅꯕ ꯑꯋꯥꯕ ꯂꯣꯏꯅꯗꯨꯅ ꯍꯤꯡꯂꯤ ꯃꯗꯨꯃꯛꯅ ꯑꯅꯤꯁꯤꯒꯤ ꯁꯛꯂꯣꯟ ꯃꯥꯟꯅꯗ꯭ꯔꯤꯕꯅꯤ ꯑꯃꯅ ꯇꯝꯊꯤꯕꯤ ꯅꯨꯄꯤꯒꯤ ꯁꯛꯂꯣꯟ ꯑꯗꯨꯒ ꯑꯃꯅ ꯅꯣꯛꯇꯨꯅ ꯇꯂꯩꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯛꯂꯣꯟ ꯈꯪꯅꯔꯛꯄ ꯃꯤꯀꯨꯞꯇ ꯀꯔꯤꯕꯨ ꯊꯣꯛꯂꯤꯒꯕ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯅꯤ ꯂꯤꯟꯊꯣꯏꯒ ꯉꯥꯟꯕꯒꯅ ꯏꯆꯟꯕꯨ ꯀꯩꯊꯦꯜꯗ ꯄꯨꯕꯤꯗꯨꯅ ꯐꯤꯔꯣꯜ ꯄꯣꯠ ꯆꯩ ꯂꯩꯕꯤꯔꯤ ꯉꯥꯟꯕꯁꯨ ꯁꯦꯜ ꯄꯥꯏ ꯈꯪꯗꯦ ꯄꯥꯏꯗꯦ ꯈꯪꯗꯦ ꯏꯆꯟꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯕ ꯈꯨꯗꯤꯡ ꯂꯩꯗꯅ ꯇꯣꯛꯇꯦ ꯂꯩꯕꯤꯔꯦ ꯃꯇꯤꯛ ꯏꯆꯟꯁꯨ ꯄꯣꯠ ꯑꯃ ꯎꯕ ꯌꯥꯗꯦ ꯍꯦꯛꯇꯃꯛ ꯄꯥꯏꯁꯤꯟꯈꯤ ꯀꯣꯟꯁꯤꯟꯈꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯂꯤꯟꯊꯣꯏ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯏꯁꯧ ꯇꯧꯔꯛꯏ ꯅꯣꯏꯅꯤ ꯀꯩꯊꯦꯜꯁꯦ ꯊꯥꯡꯗꯣꯔꯤꯕꯣ ꯑꯉꯥꯡ ꯃꯆꯥ ꯅꯪ ꯑꯃꯁꯨ ꯃꯤ ꯁꯦꯜ ꯌꯥꯎꯔꯤ ꯈꯪꯗꯦ ꯀꯩꯝ ꯈꯪꯗꯦ ꯑꯗꯨꯒ ꯉꯥꯟꯕ ꯅꯪꯁꯨ ꯑꯉꯥꯡꯅ ꯍꯥꯏꯔꯤꯈꯩ ꯑꯗꯨꯝ ꯍꯣꯏ ꯍꯣꯏꯅ ꯌꯥꯎ ꯐꯔꯛꯀꯅꯤ ꯑꯅꯤꯃꯛ ꯏꯁ ꯃꯋꯥꯒꯤ ꯁꯦꯜꯒꯁꯨ ꯁꯣꯛꯍꯟꯅꯤꯡꯗ ꯇꯧꯔꯤ ꯑꯗꯨꯒ ꯍꯥꯏꯔꯗꯤꯅꯦ ꯂꯩꯈꯤꯗꯣꯔꯤ ꯌꯥꯝ ꯂꯩꯈꯤꯗꯣꯏꯅꯤꯀꯣ ꯗꯥ ꯉꯥꯟꯕ ꯃꯔꯩꯒ ꯀꯣꯜꯂꯞ ꯉꯥꯟꯕꯗ ꯀꯦꯁꯤꯟꯕꯅꯤ ꯉꯥꯟꯕꯁꯨ ꯂꯤꯟꯊꯣꯏꯕꯨ ꯊꯧꯁꯥꯔꯨꯗ ꯈꯨꯝꯃꯤ ꯂꯩꯗꯗꯤ ꯀꯩꯅꯣ ꯏꯆꯜꯒꯤꯕꯣ ꯂꯩꯊꯣꯛꯀꯅꯤ ꯏꯆꯟ ꯍꯦꯛ ꯄꯥꯝꯂꯤꯈꯩ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯤꯁꯨ ꯊꯝꯃꯝꯃꯨ ꯁ꯭ꯋꯥꯏꯗ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯌꯥꯝꯅ ꯍꯥ ꯊꯅꯝꯒꯦ ꯆꯠꯂꯨ ꯃꯥꯡ ꯊꯥꯔꯣ ꯑꯅꯤꯗꯨ ꯆꯠꯄ ꯍꯧꯈꯤ ꯂꯤꯟꯊꯣꯏ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯥꯛꯅ ꯈ꯭ꯋꯥꯡ ꯃꯦꯠꯂꯤ ꯆꯠꯈꯤꯅꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯉꯥꯟꯕ ꯏꯆꯟ ꯎꯍꯟꯗ ꯍꯜꯂꯛꯂꯒ ꯂꯤꯟꯊꯣꯏꯕꯨ ꯆꯤꯡꯂꯒ ꯃꯥꯡꯗ ꯆꯠꯍꯜꯂꯤ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯤ ꯑꯉꯥꯡ ꯃꯆꯥ ꯎꯈꯤꯅꯤ ꯆꯠꯂꯣ ꯅꯨꯄꯤꯅ ꯉꯝꯕ ꯑꯣꯏꯔꯁꯨꯅꯦ ꯍꯌꯦꯡ ꯂꯨꯍꯣꯡꯉꯀꯥꯟꯗ ꯑꯣꯏꯒꯦ ꯀꯩꯅꯣ ꯑꯉꯥꯡꯁꯤꯒ ꯆꯞ ꯍꯦꯃꯥꯟꯅꯩ ꯃꯤ ꯅꯣꯡ ꯐꯥꯗꯣꯛ ꯈꯛ ꯂꯩꯖꯕꯁꯤꯗ ꯉꯥꯟꯕꯅ ꯏꯆꯟꯕꯨ ꯂꯨꯅ ꯇꯧꯕꯒꯤ ꯃꯔꯝ ꯆꯥꯎꯅ ꯂꯩꯔꯤ ꯃꯥꯡꯂꯝꯆꯠꯀꯤ ꯄꯨꯟꯁꯤꯗ ꯃꯆꯜꯒꯨꯝꯕꯤ ꯑꯉꯥꯡꯁꯤꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯎꯍꯧ ꯈꯪꯍꯧꯈꯤꯕ ꯂꯩꯕꯒꯤꯅꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯄꯤꯈꯤꯕ ꯊꯃꯣꯏꯒꯤ ꯆꯩꯅꯥ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯊꯃꯣꯏꯗꯒꯤ ꯀꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ ꯉꯥꯟꯕꯅ ꯈꯪꯉꯤ ꯃꯁꯤꯃꯛꯅ ꯏꯆꯟꯒꯤ ꯃꯕꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯦ ꯈꯟꯗ꯭ꯔꯤꯕꯅꯤ ꯇꯧꯁꯨ ꯇꯧꯔꯣꯏ ꯊꯧꯗꯣꯛꯇꯨꯅ ꯊꯝꯈꯤꯕ ꯗꯥꯛꯐꯝ ꯑꯗꯣ ꯀꯣꯛꯍꯟꯒꯦ ꯈꯟꯕꯒ ꯂꯣꯏꯅꯅ ꯏꯆꯟꯕꯨ ꯉꯝꯂꯤ ꯃꯈꯩ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯤꯕꯅꯤ ꯂꯤꯟꯊꯣꯏꯁꯨ ꯉꯥꯟꯕꯒꯤ ꯃꯕꯨꯛ ꯈꯪꯕꯅ ꯏꯁꯧ ꯂꯥꯡꯁꯤꯟꯅꯔꯁꯨ ꯊꯑꯣꯏꯅ ꯑꯊꯤꯡꯕ ꯄꯤꯔꯨꯗꯦ ꯃꯈꯣꯏ ꯑꯍꯨꯝ ꯀꯩꯊꯦꯜ ꯅꯥꯀꯟꯗ ꯌꯣꯜꯂꯤꯕ ꯃꯣꯃꯣꯗꯣ ꯂꯩꯗꯨꯅ ꯆꯥꯔꯤ ꯉꯥꯟꯕꯒ ꯂꯤꯟꯊꯣꯏꯒꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯆꯥꯃꯤꯟꯅꯔꯤꯉꯩ ꯏꯆꯟꯗꯤ 2-3 ꯍꯟꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯑꯅꯤꯗꯨ ꯃꯌꯥꯗ ꯃꯣꯃꯣ ꯍꯨꯛꯄ ꯈꯥꯎꯕ ꯃꯈꯩ ꯏꯆꯟꯕꯨ ꯌꯦꯡꯂꯤ ꯀꯩꯅꯣ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯑꯩ ꯌꯦꯡꯂꯛꯏꯗꯣ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯃꯆꯤ ꯑꯃꯗꯤ ꯃꯥꯒꯤꯗ ꯉꯥꯟꯕꯕꯨ ꯁꯥꯎꯖꯤꯜꯂꯤ ꯏꯆꯟꯗꯣ ꯃꯣꯃꯣ ꯄ꯭ꯂꯦꯠ 2 ꯌꯣꯝꯕꯤꯌꯨ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯁꯤꯜꯂꯛꯄꯗ ꯏꯆꯟꯁꯨ ꯐꯠ ꯌꯦꯡꯈꯠꯂꯤ ꯅꯨꯄꯥꯗꯨꯁꯨ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯌꯦꯡꯂꯛꯏ ꯑꯉꯥꯡ ꯃꯆꯥ ꯂꯦꯝꯕꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯀꯧꯔꯛꯄ ꯃꯤꯡꯒꯧꯅꯤ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯤꯕꯁꯦ ꯂꯦꯝꯕꯅꯤ ꯂꯦꯝꯕ ꯑꯣꯏꯔꯝꯕꯗ ꯏꯆꯟ ꯌꯥꯝ ꯐꯤꯡꯅ ꯉꯥꯟꯕꯒꯤ ꯃꯔꯨꯝꯗ ꯂꯣꯠꯈꯤ ꯃꯁꯥ ꯄꯨꯝꯕ ꯊꯨꯞꯆꯤꯟꯗꯨꯅ ꯑꯀꯤꯕꯒꯤ ꯃꯇꯧꯗ ꯈꯨꯠ ꯅꯤꯛꯅ ꯉꯥꯟꯕꯒꯤ ꯐꯨꯔꯤꯠ ꯆꯦꯅ ꯄꯥꯏꯁꯤꯟ ꯉꯥꯟꯕꯒꯤ ꯅꯪꯒꯜꯗ ꯃꯃꯥꯏ ꯂꯣꯠꯂꯤ ꯊꯨꯃꯟꯈꯤꯕꯅ ꯏꯉꯥꯎ ꯉꯥꯎꯔꯦ ꯉꯥꯟꯕꯒ ꯂꯤꯟꯊꯣꯏꯒꯗꯣ ꯇꯥꯆꯧ
ꯂꯤꯟꯊꯣꯏꯅ ꯂꯦꯝꯕꯕꯨ ꯌꯦꯡ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞ ꯀꯧꯔꯛꯄꯅꯤ꯫ ꯃꯆꯜꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯕꯁꯨ ꯈꯨꯝꯗꯦ꯫ ꯃꯥꯕꯨ ꯑꯀꯤꯕ ꯃꯇꯧ ꯎꯠ ꯉꯥꯟꯕꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯤꯕꯤ ꯃꯆꯜꯕꯨ ꯑꯣꯏꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯇꯥꯆꯧ, ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ? ꯂꯤꯟꯊꯣꯏꯅ ꯅꯃꯪ ꯍꯪꯖꯤꯟꯕꯅꯤ ꯃꯕꯨꯡꯅ ꯌꯦꯡꯂꯤꯕꯗꯣ ꯃꯅꯥꯎꯅꯨꯄꯤ ꯏꯆꯟꯅ ꯎꯈ꯭ꯔꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈꯤꯗꯨꯅ ꯋꯥꯟꯊꯔꯛꯄ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ꯫ ꯑꯣ, ꯊꯕꯛ ꯑꯃ ꯁꯨꯝ ꯆꯠꯂꯨꯕꯅꯤ꯫ ꯅꯣꯏꯕꯨ ꯀꯔꯤ ꯂꯩꯕ ꯂꯥꯛꯑꯝꯕꯅꯣ? ꯂꯣꯠꯂꯤꯕꯤ ꯃꯆꯜ ꯑꯇꯣꯝꯕꯤꯕꯨ ꯌꯦꯡꯕꯁꯨ ꯂꯦꯞꯇꯦ ꯂꯤꯟꯊꯣꯏꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯕꯁꯨ꯫ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯐꯤ ꯃꯔꯣꯟ ꯂꯩꯕꯤꯕ ꯑꯣꯏꯅ ꯁꯨꯝ ꯀꯣꯏꯕ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯍꯥ, ꯂꯣꯏꯔꯕꯣ ꯂꯩꯕ? ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤ? ꯇꯥꯆꯧ ꯂꯩꯔꯝꯒꯦ꯫ ꯃꯕꯨꯡꯅ ꯍꯥꯏꯕꯗꯨ ꯇꯥꯗ ꯇꯨꯡꯗ ꯂꯣꯠꯂꯤꯕꯤ ꯏꯆꯟꯅ ꯀꯞꯅꯤꯡ ꯀꯃꯥꯡ ꯇꯧꯗꯨꯅ ꯉꯥꯟꯕꯗ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯗꯥ ꯉꯥꯟꯕ, ꯆꯠꯂꯁꯦ꯫ ꯑꯩ ꯀꯩꯝꯇ ꯄꯥꯝꯗꯦ, ꯂꯩꯕꯤꯔꯅꯨ꯫ ꯃꯆꯜꯒꯤ ꯋꯥꯍꯩ ꯑꯃꯗꯤ ꯈꯣꯜꯍꯥꯏꯗꯨꯗ ꯂꯦꯝꯕ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯁꯦꯜ ꯂꯧꯊꯣꯛꯀꯦ ꯍꯣꯠꯅꯔꯝꯕꯗꯨꯁꯨ ꯉꯝꯗ꯭ꯔꯦ꯫ ꯂꯤꯟꯊꯣꯏ ꯃꯕꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ꯫ ꯉꯥꯟꯕꯗꯤ ꯏꯆꯟꯕꯨ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯊꯝꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯂꯤꯟꯊꯣꯏꯕꯨ ꯌꯦꯡ꯫ ꯂꯤꯟꯊꯣꯏ, ꯅꯪ ꯁꯦꯜ ꯌꯥꯎꯔꯤꯕꯣ? ꯌꯥꯎꯔꯗꯤ ꯃꯣꯃꯣ ꯆꯥꯎꯋꯦ ꯁꯦꯜ ꯄꯤꯔꯝꯃꯨ, ꯆꯠꯅꯕꯁꯨ ꯇꯧꯁꯤ꯫ ꯃꯥꯒꯤ ꯐꯨꯔꯤꯠ ꯆꯦꯠꯅ ꯄꯥꯏꯔꯤꯕꯤ ꯏꯆꯟꯒꯤ ꯈꯨꯠꯇꯨꯕꯨ ꯂꯥꯝꯂꯒ ꯄꯥꯏꯁꯤꯟꯕꯤ꯫ ꯂꯤꯟꯊꯣꯏꯅ ꯃꯕꯨꯡꯒꯤꯁꯨ ꯌꯥꯎꯅ ꯁꯦꯜ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯕꯨꯡꯗ ꯍꯥꯏꯔꯛꯏ꯫ ꯇꯥꯆꯧ, ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ꯫ ꯉꯥꯟꯕ, ꯆꯠꯂꯁꯦ꯫ ꯉꯥꯟꯕꯁꯨ ꯂꯦꯝꯕꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯏꯆꯟꯕꯨ ꯈꯨꯠ ꯁꯝꯕꯤꯔꯒ ꯄꯨꯈꯤ꯫ ꯃꯆꯜꯅ ꯃꯥꯕꯨ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯉꯥꯟꯕꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯕ ꯌꯦꯡꯍꯧꯔꯤꯕ꯫ ꯂꯦꯝꯕ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕꯅ ꯂꯩꯍꯧꯔꯦ꯫ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯏꯆꯟꯕꯨ ꯁꯒꯣꯜ ꯀꯥꯡꯖꯩ ꯌꯦꯡꯍꯜꯂꯕꯗꯣ ꯑꯣꯇꯣ ꯇꯣꯡꯍꯜꯂꯤ꯫ ꯉꯥꯟꯕꯅ ꯏꯆꯟꯕꯨ ꯂꯛꯅꯔꯛꯏ꯫ ꯑꯣꯇꯣꯗ ꯍꯜꯂꯣꯅꯦ, ꯅꯇꯩ ꯁꯦꯜ ꯄꯥꯏꯗꯕꯅꯤꯅ ꯒꯥꯔꯤ ꯇꯣꯡꯗꯦ, ꯑꯗꯨꯅ ꯊꯤꯟꯕꯤꯗ꯭ꯔꯦ꯫ ꯑꯣꯇꯣ ꯚꯔꯥ ꯂꯨꯄꯥ 50ꯁꯤ ꯑꯣꯏꯅ ꯄꯤꯈ꯭ꯔꯒꯦ꯫ ꯌꯧꯕꯒꯅꯦ ꯅꯆꯦꯗ ꯍꯥꯏꯔꯛꯑꯣ꯫ ꯂꯤꯟꯊꯣꯏ, ꯑꯉꯥꯡꯒꯤ ꯄꯣꯠꯁꯤꯡꯗꯨ ꯄꯤꯈ꯭ꯔꯣ, ꯆꯤꯊ ꯅꯥꯟꯊꯕ ꯌꯥꯎꯍꯧꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ꯫ ꯁꯤ ꯍꯥꯏꯔꯒ ꯑꯣꯇꯣ ꯚꯔꯥ ꯄꯤꯈꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯅꯥꯎꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯄꯤꯔꯤ꯫ ꯑꯣꯇꯣꯗꯨ ꯊꯧꯈꯤꯕ ꯌꯦꯡꯗꯨꯅ ꯑꯅꯤꯗꯨ ꯂꯦꯞꯍꯧꯏ꯫ ꯉꯁꯥꯏ ꯃꯈꯩ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯥꯡꯗ ꯊꯤꯟꯒꯠꯂꯝꯕ ꯊꯝꯂꯝꯕ ꯂꯤꯟꯊꯣꯏꯒꯤ ꯄꯤꯔꯥꯡ ꯍꯧꯖꯤꯛꯇꯗ ꯆꯤꯟꯊꯔꯛꯂꯦ꯫ ꯉꯥꯟꯕꯅ ꯂꯤꯟꯊꯣꯏꯕꯨ ꯆꯤꯡꯂꯒ ꯄꯨꯏ ꯕꯤꯇꯤ ꯄꯥꯛ ꯐꯥꯎꯕ, ꯑꯗꯨꯒ ꯅꯨꯡꯁꯤ ꯃꯤꯆꯩꯅ ꯆꯦꯍꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯃꯤ ꯃꯃꯥꯡ ꯀꯞꯄꯤꯗꯨꯕꯣ? ꯅꯨꯄꯤ ꯌꯥꯝ ꯃꯥꯟꯖꯗꯦꯀꯣ꯫ ꯉꯥꯟꯕ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯄꯛꯆꯗꯦ, ꯌꯥꯝ ꯄꯛꯆꯗꯦꯀꯣ꯫ ꯂꯤꯟꯊꯣꯏ ꯍꯦꯟꯅ ꯑꯗꯨꯝ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯂꯤ꯫ ꯂꯩꯃꯥꯏꯗ ꯒꯤꯠꯁꯨ ꯐꯝꯊꯈ꯭ꯔꯦ꯫ ꯉꯥꯟꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯞꯅ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯊꯦꯝꯂꯛꯏ꯫ ꯂꯤꯟꯊꯣꯏ, ꯀꯞꯀꯅꯨ꯫ ꯑꯩꯒꯤ ꯃꯥꯡꯗ ꯅꯪꯅ ꯀꯞꯂꯒ ꯑꯩ ꯀꯃꯥꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯉꯥꯟꯕ, ꯉꯁꯤ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯆꯜ ꯑꯃꯅ ꯏꯃꯥ ꯑꯃꯠꯇꯅ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯕꯨ ꯎꯕꯗ ꯀꯤꯗꯨꯅ ꯂꯣꯠꯄꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯔꯦ꯫ ꯑꯁꯨꯛ ꯅꯧꯔꯤꯕꯤ ꯃꯥꯅ ꯍꯧꯖꯤꯛ ꯈꯥꯡꯂꯤꯕ ꯑꯋꯥꯕ ꯄꯨꯝꯕꯁꯦ ꯑꯩ ꯈꯪꯁꯤꯟꯅꯗꯅ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯦ꯫ ꯍꯣꯏꯁꯦ, ꯏꯕꯥꯅꯤꯅ ꯉꯝꯂꯤꯈꯩꯅꯦ ꯃꯥꯕꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯤꯗꯅ꯫ ꯃꯕꯨꯡ ꯑꯃ ꯑꯣꯏꯔꯒ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯌꯨꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯃꯆꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯗꯕ, ꯅꯨꯡꯁꯤ ꯍꯩꯇ ꯇꯝꯊꯤꯅ ꯐꯨꯕꯤꯈꯤꯕ, ꯑꯗꯨꯅ ꯑꯉꯥꯡꯁꯤꯒꯤ ꯃꯀꯣꯛꯇ ꯃꯥꯕꯨ ꯎꯕ ꯌꯥꯗ꯭ꯔꯦ꯫ ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯦ ꯂꯤꯟꯊꯣꯏ, ꯀꯞꯀꯅꯨ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗ ꯂꯤꯟꯊꯣꯏ ꯃꯄꯤ ꯐꯠꯄ ꯇꯩꯊꯣꯛꯏ꯫ ꯉꯥꯟꯕ, ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯗꯣꯛꯇꯕ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯔꯝꯂꯦ꯫ ꯅꯍꯥꯟ ꯌꯥꯏꯐꯕꯤ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯃꯅ ꯇꯝꯂꯝꯕꯅꯤ꯫ ꯀꯔꯤ ꯊꯧꯗꯣꯛ? ꯃꯥꯕꯨ ꯊꯤꯟꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯂꯨꯍꯣꯡꯕꯗꯣ, ꯐꯖꯩꯅ ꯌꯦꯡꯈꯤꯕ ꯕꯣꯔꯗꯣ ꯑꯩꯈꯣꯏ ꯑꯉꯥꯡꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯅꯤ ꯍꯥꯏ꯫ ꯍꯥ? ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯋꯥꯍꯩꯁꯤꯗ ꯉꯥꯟꯕ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯣ, ꯃꯥꯅ ꯑꯗꯣꯝ ꯆꯠꯁꯦꯅ ꯌꯥꯈꯤꯗꯕꯗꯣ ꯅꯨꯄꯥꯗꯨ ꯎꯕꯗ ꯃꯥꯅ ꯐꯥꯎꯔꯝꯒꯗꯕꯗꯣ꯫ ꯑꯗꯨꯅꯦ, ꯃꯆꯤꯟꯗ ꯄꯪꯉꯥꯡꯗ ꯉꯥꯡꯕꯅ ꯃꯥꯒꯤ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯃꯃꯥꯏ ꯔꯨꯃꯥꯜꯅ ꯀꯨꯞꯁꯤꯟ ꯂꯩꯈꯤꯕꯗꯣ ꯀꯞꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯉꯥꯟꯕꯁꯨ ꯈꯟꯊꯔꯛꯏ꯫ ꯃꯥꯁꯨ ꯂꯩꯃꯥꯏꯗ ꯉꯦꯛ ꯐꯝꯊꯩ꯫ ꯇꯧꯐꯝ ꯈꯪꯗ ꯊꯃꯣꯏ ꯐꯥꯖꯤꯟꯖ ꯍꯣꯠꯅꯔꯛꯏ꯫ ꯍꯪꯂꯛꯏ ꯋꯥꯍꯪ ꯑꯃꯁꯨ꯫ ꯀꯔꯤ ꯃꯔꯝꯒꯤ ꯀꯥꯏꯅꯔꯤꯅꯤ ꯍꯥꯏꯔꯝꯒꯦ? ꯅꯨꯄꯥꯗꯣ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯄꯤꯕꯥꯅꯤ ꯍꯥꯏꯒꯨꯝ ꯇꯧꯏ꯫
ꯑꯍꯜꯁꯤꯡꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯔꯤꯗꯣ ꯈꯪꯂꯛꯄꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯥꯝ ꯀꯨꯞꯊꯅꯗꯤ ꯈꯪꯂꯨꯗ꯭ꯔꯦ ꯉꯥꯟꯕ ꯅꯈꯣꯏ ꯏꯃꯨꯡꯅꯁꯨ ꯑꯩꯕꯨ ꯑꯁꯨꯝꯅ ꯏꯟꯊꯣꯛꯂꯣꯏꯗ꯭ꯔꯥ ꯏꯟꯊꯣꯛꯀꯗꯕ ꯂꯩꯔꯕꯗꯤ ꯉꯜꯂꯤꯉꯩ ꯂꯥꯞꯊꯣꯛꯄꯤꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯏꯅꯥꯎꯕ ꯑꯋꯥꯕ ꯄꯤꯅꯤꯡꯗ꯭ꯔꯦ ꯉꯥꯟꯕꯗꯣ ꯈꯣꯟꯀꯠꯂꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯂꯤꯟꯊꯣꯏ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯝꯕ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯍꯟꯈꯤꯕ ꯏꯆꯟꯁꯨ ꯌꯧꯔꯕꯗ ꯃꯗꯣꯝ ꯈꯥꯎ 2-3ꯗꯣ ꯌꯥꯟꯗꯨꯅ ꯍꯣꯁꯇꯦꯜ ꯇꯝꯅ ꯂꯥꯛꯏ ꯅꯥꯀꯣꯡꯗ ꯏꯌꯔꯐꯣꯟꯁꯨ ꯍꯥꯞꯂꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯣꯁꯇꯦꯜ ꯌꯧꯔꯝꯗꯥꯏꯗ ꯂꯝꯕꯤ ꯅꯥꯀꯟꯗ ꯈꯥꯕ ꯂꯩꯔꯤꯕꯗꯣ ꯎꯔꯨꯔꯦ ꯑꯀꯤꯕꯅ ꯌꯣꯝꯂꯕ ꯍꯛꯆꯥꯡꯗꯨ ꯁꯥꯎꯅꯤꯡꯕꯗ ꯑꯣꯟꯊꯔꯛꯏ ꯈꯥꯕꯕꯨ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ ꯈꯥꯕꯁꯨ ꯏꯆꯟꯕꯨ ꯊꯑꯣꯏꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯅꯨꯄꯤ ꯊꯤꯔꯕ ꯂꯨꯍꯣꯡꯂꯕ ꯃꯥꯅ ꯍꯧꯅꯗꯕ ꯊꯕꯛ ꯇꯧꯔꯤ ꯁꯥꯎꯅ ꯁꯥꯎꯅ ꯆꯪꯉꯛꯄꯗ ꯁꯅꯥꯊꯣꯏ ꯅꯨꯡꯊꯤꯜ ꯐꯔꯛꯇ ꯇꯨꯝꯂꯝꯕꯗ ꯇꯨꯝꯕ ꯀꯥꯏꯈꯤꯅꯤ ꯈꯟꯅ ꯇꯞꯅ ꯈꯥꯎꯁꯤꯡꯗꯣ ꯐꯃꯨꯡꯗ ꯊꯝꯃꯤ ꯃꯐꯤ ꯐꯥꯎꯕ ꯍꯣꯡꯗ ꯐꯦꯁ ꯋꯥꯁ ꯄꯥꯏꯗꯨꯅ ꯔꯨꯝꯗꯒꯤ ꯊꯣꯔꯛꯏ ꯏꯔꯨꯖꯐꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯄꯗ ꯔꯨꯝ ꯊꯪꯅꯕꯗ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯩ ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦ ꯁꯨꯝ ꯀꯣꯏꯊꯣꯛꯎꯕꯅꯤ ꯕꯦꯝꯃ ꯅꯪ ꯂꯩꯇꯕꯩ ꯇꯥꯟꯖꯥ ꯂꯧꯔꯒꯅꯦ ꯅꯪ ꯔꯨꯝꯃꯦꯠꯇꯣ ꯉꯁꯥꯏ ꯃꯤꯅ ꯁꯥꯊꯤꯅ ꯅꯩꯈ꯭ꯔꯕꯅꯤ ꯀꯩꯗꯧꯔꯤꯅꯣ ꯅꯨꯄꯤꯗꯨꯒꯤ ꯄꯥꯎ ꯈꯨꯇꯝꯗ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ ꯅꯨꯄꯤꯗꯨꯁꯨ ꯃꯥꯅ ꯎꯍꯧꯕ ꯇꯥꯍꯧꯕꯁꯤꯡꯗꯣ ꯄꯥꯎ ꯇꯝꯂꯛꯏ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯅꯨꯄꯤꯗꯨ ꯐꯤ ꯁꯨꯔꯤ ꯁꯅꯥꯊꯣꯏꯁꯨ ꯏꯁꯤꯡ ꯌꯥꯕ ꯂꯥꯛꯄꯅꯤ ꯊꯣꯏꯕꯤ ꯑꯍꯦꯟ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤ ꯑꯍꯨꯝꯗꯨꯁꯨ ꯈꯠꯅꯕ ꯊꯤꯕ ꯂꯥꯛꯏ ꯂꯩꯔꯝꯂꯤꯕ ꯑꯅꯤꯗꯣ ꯌꯦꯡ ꯑꯍꯦꯟꯅ ꯍꯥꯏꯔꯛꯏ ꯏꯁꯤꯡ ꯁꯤꯖꯤꯟꯅꯊꯣꯛꯀꯅꯨ ꯍꯥꯏꯗꯣ ꯇꯥꯗ꯭ꯔꯣ ꯅꯣꯏ ꯁꯤꯖꯤꯟꯅꯕ ꯅꯠꯇꯤꯌꯦ ꯌꯥꯁꯟꯕꯅꯤ ꯁꯅꯥꯊꯣꯏꯅ ꯈꯨꯝꯂꯛꯄꯅꯤ ꯃꯁꯤꯗ ꯆꯤꯡꯂꯦꯝꯕꯤꯗꯣ ꯆꯣꯡꯁꯤꯜꯂꯛꯏ ꯅꯪꯉꯣꯟꯗ ꯍꯥꯏꯕ꯭ꯔꯣ ꯐꯤ ꯌꯥꯝ ꯑꯃ ꯄꯨꯊꯣꯛꯂꯒ ꯁꯨꯔꯤꯕ ꯅꯨꯄꯤꯁꯤꯗꯅꯤ ꯑꯍꯦꯞꯄ ꯌꯥꯝ ꯁꯥꯅꯨ ꯅꯨꯄꯤꯗꯨ ꯈꯨꯝꯂꯛꯏ ꯀꯥꯏꯗꯩ ꯐꯤꯌꯥꯝꯅꯣ ꯁꯨꯗ ꯌꯥꯗꯕꯩ ꯁꯨꯔꯤꯅꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ ꯁꯅꯥꯊꯣꯏ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯐ꯭ꯂꯣꯔꯗ ꯁꯦꯟꯅꯧ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏ ꯐ꯭ꯂꯣꯔ ꯌꯧꯔꯛꯏꯁꯤ ꯀꯩꯒꯤꯅോ ꯈꯠꯅꯕ ꯌꯥꯝ ꯊꯤꯕ ꯇꯟꯗꯦ ꯑꯍꯨꯝꯗꯨ ꯄꯨꯂꯞ ꯁꯅꯥꯊꯣꯏꯕꯨ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯅꯨꯄꯤꯗꯨꯁꯨ ꯐꯤ ꯁꯨꯕ ꯇꯣꯛꯂꯒ ꯁꯅꯥꯊꯣꯏꯒꯤ ꯅꯥꯛ ꯆꯪꯁꯤꯜꯂꯛꯏ ꯑꯍꯦꯟꯅ ꯁꯅꯥꯊꯣꯏꯒꯤ ꯃꯤꯠꯇꯨ ꯀꯣꯠꯀꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯤ ꯁꯅꯥꯊꯣꯏ ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯅꯪ ꯍꯣꯁꯇꯦꯜꯁꯤꯗ ꯂꯩꯍꯟꯒꯦ ꯂꯩꯍꯜꯂꯣꯏ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩ ꯅꯪ ꯑꯃ ꯇꯥꯟꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯅꯪꯒꯤꯗꯃꯛ ꯀꯅꯥ ꯂꯩꯒꯦ ꯍꯣꯁꯇꯦꯜꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕꯤ ꯅꯃꯥꯟꯅꯕꯤꯅ ꯐꯥꯎ ꯍꯟꯅ ꯌꯦꯡꯕꯤꯗꯕ ꯅꯪꯅ ꯐꯥꯎꯒꯁꯨ ꯁꯥꯔꯤꯌꯦ ꯆꯤꯡꯂꯦꯝꯕꯤꯅ ꯑꯍꯦꯟꯒꯤ ꯋꯥꯗ ꯋꯥꯄꯥꯡꯁꯤꯜꯂꯛꯄꯅꯤ ꯊꯣꯏꯕꯤꯁꯨ ꯌꯥꯎꯗ ꯌꯥꯗꯗꯧꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯁꯨ ꯃꯇꯨꯡꯗ ꯂꯩꯇꯕ ꯅꯪꯗꯤꯅꯦ ꯈꯔ ꯍꯥꯏꯊꯔ ꯆꯠꯂꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯋꯥꯌꯣꯡ ꯆꯥꯔꯣꯏ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯇꯧꯕꯗ ꯌꯥꯔꯣꯏꯗꯕ ꯊꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯦꯅ ꯃꯧꯅ ꯌꯧꯂꯛꯄꯤ ꯁꯅꯥꯊꯣꯏꯅꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯁꯨ ꯊꯧꯁꯥꯗꯅ ꯈꯨꯝꯃꯛꯏ ꯆꯠꯊꯣꯛꯑꯁꯦ ꯅꯣꯏꯅ ꯑꯩ ꯇꯥꯟꯊꯣꯛꯄ ꯀꯥꯏꯅ ꯅꯠꯇꯤꯛꯁꯨ ꯅꯠꯇꯦ ꯍꯟꯗꯣ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛ ꯈꯥꯏꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯑꯍꯨꯝꯗꯨꯅ ꯊꯠꯆꯤꯟꯕ ꯏꯟꯕ ꯇꯧꯕꯗ ꯁꯅꯥꯊꯣꯏꯗ ꯅꯥꯟꯊꯨꯔꯦ ꯂꯥꯏꯕꯛꯇꯁꯨ ꯐꯛꯂꯥꯡꯗ ꯌꯩꯁꯤꯟꯕꯗ ꯏ ꯊꯣꯛꯂꯦ ꯍꯧꯖꯤꯛꯀꯤ ꯃꯤꯀꯨꯞꯇ ꯂꯥꯛꯄꯗ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯏꯆꯟ ꯑꯀꯟꯕ ꯁꯥꯎꯝ ꯑꯃꯗ ꯀꯥꯗ ꯍꯜꯂꯛꯏ ꯐꯦꯁ ꯋꯥꯁꯁꯨ ꯂꯪꯁꯤꯜꯂꯤ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕꯤ ꯁꯅꯥꯊꯣꯏꯕꯨ ꯍꯧꯗꯣꯛꯏ ꯃꯥꯒꯤ ꯍꯧꯅꯁꯥ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯕ ꯈꯣꯟꯐꯝꯗꯅꯤ ꯍꯧꯗꯣꯛꯂꯤꯕꯗꯣ ꯁꯅꯥꯊꯣꯏ ꯍꯧꯒꯠꯂꯣ ꯋꯥ ꯍꯪꯒꯦ ꯁꯅꯥꯊꯣꯏ ꯍꯧꯒꯠꯂꯛꯏ ꯍꯧꯒꯠꯂꯛꯄꯗ ꯎꯔꯦ ꯂꯥꯏꯕꯛꯇ ꯉꯛꯁꯪ ꯉꯥꯡꯅ ꯈꯥꯝꯃꯠꯂꯤꯕꯗꯣ ꯂꯥꯏꯕꯛꯁꯤꯅ ꯀꯩꯗꯧꯔꯤꯅꯣ ꯇꯞꯅ ꯏꯪꯅ ꯍꯪꯕ ꯅꯠꯇꯦ ꯇꯨꯝꯂꯕꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯁꯅꯥꯊꯣꯏꯗꯣ ꯇꯔꯪ ꯏꯆꯠ ꯆꯠꯂꯤ ꯃꯥꯅ ꯀꯔꯤꯁꯨ ꯈꯨꯝꯗ꯭ꯔꯕꯗ ꯏꯆꯟꯅ ꯃꯥꯒꯤ ꯈꯨꯠꯈꯣꯡ ꯐꯩꯖꯨꯞ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯈꯨꯖꯤꯟꯅ ꯈꯣꯠꯈꯤꯕꯒꯤ ꯃꯃꯤ ꯇꯨꯁꯤꯟꯕꯗ ꯌꯩꯁꯤꯟꯈꯤꯕꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ ꯑꯩꯅ ꯇꯥꯔꯤꯁꯤ ꯆꯨꯝꯗꯣꯏꯔꯥ ꯈꯨꯝꯃꯣ ꯍꯧꯅ ꯂꯥꯎꯈꯠꯂꯤ ꯁꯅꯥꯊꯣꯏ ꯈꯪꯉꯤ ꯏꯆꯟꯒꯤ ꯁꯞꯇ꯭ꯔꯗꯨ ꯀꯤꯔꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯃꯤ ꯏꯆꯟ ꯆꯤꯝꯕꯥꯟ ꯆꯤꯛꯂꯒ ꯃꯤ ꯎꯁꯤꯠꯇꯕ ꯈꯪꯅꯤ ꯃꯣꯏ ꯐꯨꯛ ꯍꯪꯒꯣꯠꯂꯒ ꯁꯥꯎꯅ ꯂꯥꯛꯏ ꯐ꯭ꯂꯣꯔ ꯑꯃ ꯀꯨꯝꯊꯔꯛꯄꯒ ꯔꯨꯝ ꯅꯝꯕꯔ ꯊꯥꯔꯤꯕꯁꯨ ꯌꯦꯡꯗꯨꯅ ꯂꯥꯛꯏ ꯃꯥꯅ ꯊꯤꯔꯛꯂꯤꯕ ꯔꯨꯝ ꯅꯝꯕꯔꯗꯣ ꯊꯦꯡꯅꯔꯕꯗ ꯊꯣꯡꯗꯣ ꯏꯜꯂꯤ ꯄꯨꯅꯥ ꯊꯥꯔꯝꯗꯦ ꯑꯍꯦꯟ ꯊꯣꯏꯕꯤ ꯆꯤꯡꯂꯦꯝꯕꯤ ꯑꯍꯨꯝꯗꯣ ꯇꯨꯝꯕ ꯍꯤꯞꯄ ꯇꯧꯔꯝꯕꯅꯤ ꯏꯆꯟꯅ ꯆꯪꯉꯛꯂꯤꯕꯗꯣ ꯎꯕꯗ ꯐꯨꯛꯄꯨ ꯍꯧꯒꯠꯂꯒ ꯌꯥꯝ ꯐꯥꯎꯕꯗꯧꯅ ꯃꯤꯒꯤ ꯀꯥꯗ ꯀꯩꯝ ꯍꯥꯏꯗꯅ ꯆꯪꯉꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯤꯕꯤ ꯑꯍꯦꯟꯗ ꯍꯥꯟꯅ ꯐꯨꯗꯣꯛꯂꯦ ꯏꯆꯟꯒꯤ ꯑꯁꯥꯎꯕꯗꯣ ꯑꯍꯦꯟꯒꯤ ꯃꯃꯥꯏꯗ ꯑꯣꯟꯗꯨꯅ ꯊꯥꯖꯤꯜꯂꯤ
ꯆꯤꯡꯂꯦꯝꯕꯤꯒ ꯊꯣꯏꯕꯤꯒꯁꯨ ꯏꯆꯟꯕꯨ ꯐꯨꯕ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯏꯆꯟꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯑꯅꯤꯗꯨꯕꯨꯁꯨ ꯐꯨꯊꯩ ꯅꯨꯄꯥꯗ ꯍꯦꯜꯂꯤ ꯑꯍꯨꯝꯗꯨꯅ ꯐꯨꯅꯔꯤꯕꯗꯣ ꯐꯨꯅꯕꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯛꯏ ꯈꯠꯅꯔꯤꯕ ꯃꯔꯤꯗꯨꯕꯨ ꯈꯥꯝꯗꯣꯛꯂꯦ ꯋꯥꯔꯗꯦꯟ ꯔꯨꯝꯗꯅꯤ ꯋꯥꯔꯗꯦꯟꯁꯨ ꯐꯝꯂꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯤꯌꯔꯇꯦꯀꯔꯁꯨ ꯂꯩꯔꯤ ꯁꯅꯥꯊꯣꯏꯒꯤ ꯑꯄꯣꯛꯄ ꯅꯤꯡꯊꯦꯝꯁꯨ ꯐꯝꯂꯤ ꯏꯆꯟꯒꯤ ꯇꯨꯡ ꯏꯟꯅꯔꯛꯈꯤꯗꯕꯗꯣ ꯁꯅꯥꯊꯣꯏꯅ ꯃꯄꯥꯕꯨ ꯀꯧꯍꯧꯕꯒꯤꯅꯤ ꯏꯆꯟꯒ ꯁꯅꯥꯊꯣꯏꯒ ꯅꯥꯀꯟ ꯑꯃꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯍꯨꯝꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯂꯦꯞꯄꯤ ꯋꯥꯔꯗꯦꯟꯗꯨ ꯁꯥꯎꯅ ꯉꯥꯡꯂꯤ ꯑꯉꯥꯡ ꯃꯆꯥꯔ ꯅꯣꯏ ꯍꯥ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯊꯥꯛꯇ ꯅꯈꯣꯏꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯂꯩꯇ꯭ꯔꯕꯅꯤ ꯅꯈꯥ ꯊꯥꯕꯁꯤꯡꯅ ꯅꯈꯣꯏꯒꯤ ꯃꯇꯧ ꯇꯝꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯧꯅ ꯑꯁꯨꯝꯅ ꯈꯠꯅꯕ ꯐꯨꯅꯕ ꯅꯨꯄꯥ ꯃꯆꯥꯁꯨ ꯅꯠꯇꯦ ꯉꯁꯤꯗꯤ ꯑꯍꯥꯟꯕꯅꯤ ꯅꯈꯣꯏꯒꯤ ꯃꯥ ꯌꯦꯡꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅꯅꯦ ꯍꯦꯛ ꯊꯣꯛꯍꯜꯂꯕ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯍꯣꯁꯇꯦꯜꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯣꯁꯇꯦꯜꯁꯤꯗ ꯂꯩꯕ ꯌꯥꯗꯅꯕ ꯑꯩꯅ ꯗꯤꯟꯗ ꯆꯦꯛꯏꯒꯅꯤ ꯋꯥꯔꯗꯦꯟꯒꯤ ꯑꯁꯥꯎꯕꯗꯣ ꯅꯤꯡꯊꯦꯝ ꯂꯥꯛꯄꯒꯤ ꯐꯥꯊꯔꯤꯕꯅꯤ ꯅꯤꯡꯊꯦꯝ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯆꯧꯕ ꯑꯣꯐꯤꯁꯔ ꯑꯃꯅꯤ ꯋꯥꯔꯗꯦꯟꯁꯨ ꯀꯤꯌꯔꯇꯦꯀꯔ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯣꯟꯁꯤꯜꯂꯤ ꯅꯈꯣꯏꯅꯤꯁꯨ ꯑꯉꯥꯡꯁꯤ ꯅꯤꯡꯊꯤꯖꯅ ꯁꯦꯟꯅꯧ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯇꯨꯡ ꯊꯣꯛꯍꯟꯒꯅꯨ ꯄꯨꯊꯣꯛꯈ꯭ꯔꯣ ꯃꯈꯣꯏ ꯂꯣꯏꯅ ꯈꯠꯅꯔꯤꯕ ꯃꯔꯤꯗꯨꯒ ꯁꯅꯥꯊꯣꯏꯒꯕꯨ ꯄꯨꯊꯣꯛꯈꯤ ꯅꯤꯡꯊꯦꯝ ꯃꯈꯨꯠꯂꯣꯟ ꯑꯗꯨꯅ ꯍꯥꯏꯖꯔꯛꯏ ꯃꯦꯗꯥꯝꯅ ꯏꯆꯥꯁꯤꯡꯕꯨ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯕꯤꯗꯕꯒꯤ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯀꯩ ꯋꯥꯅꯣꯗ ꯑꯗꯣꯝꯒꯤ ꯏꯆꯥꯅꯤ ꯈꯪꯉꯝꯃꯗꯤ ꯋꯥꯊꯣꯛꯁꯦ ꯊꯣꯛꯇꯅꯕ ꯇꯧꯔꯝꯕ ꯌꯥꯕꯅꯤ ꯑꯉꯥꯡꯁꯤꯒꯤ ꯄꯥꯎ ꯑꯃ ꯇꯥꯈꯤꯕꯗꯨꯕꯨ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ ꯆꯨꯝꯃꯦ ꯃꯦꯗꯥꯝ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯤꯡꯊꯦꯝꯒꯤ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯊꯨꯕ ꯊꯕꯛ ꯂꯩꯕꯅ ꯅꯤꯡꯊꯦꯝꯁꯨ ꯋꯥꯔꯗꯦꯟꯁꯨ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯕꯗ ꯂꯩꯔꯤꯕ ꯀꯤꯌꯔꯇꯦꯀꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯕꯨ ꯀꯔꯤꯁꯨ ꯊꯧꯑꯣꯏꯗ ꯑꯍꯦꯟꯅ ꯏꯆꯟꯗ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯅꯑꯣꯡꯅ ꯇꯧꯗꯨꯅ ꯂꯥꯟꯖꯗꯕ ꯁꯥꯕ ꯇꯧꯊꯣꯔꯛꯄꯗꯅ ꯍꯤꯡꯆꯥꯕꯤꯗꯧꯅ ꯇꯧꯕ ꯆꯤꯡꯂꯦꯝꯕꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯅꯈꯣꯏ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯛꯀꯦꯗꯣ ꯊꯦꯛꯀꯠꯂꯤꯕ ꯅꯉꯛꯇꯣ ꯊꯨꯗꯦꯛꯄ ꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯁꯤꯗ ꯂꯩꯔꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯂꯥꯎꯁꯤꯜꯂꯛꯏ ꯍꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯨ ꯀꯩ ꯑꯣꯏꯅꯨꯏ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯋꯥꯔꯗꯦꯟꯅ ꯉꯥꯡꯂꯝꯕꯗꯣ ꯅꯈꯣꯏꯒꯤ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏꯁꯨ ꯈꯣꯟꯊꯤ ꯆꯥꯔꯦ ꯏꯆꯟ ꯃꯥꯟꯅꯔꯨꯔꯅ ꯂꯥꯛꯑꯣ ꯁꯅꯥꯊꯣꯏꯅ ꯏꯆꯟꯕꯨ ꯆꯤꯡꯂꯒ ꯄꯨꯈꯤꯒꯦ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯍꯨꯝꯗꯨꯒꯤ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯈꯣꯟꯗꯥꯗꯨꯗ ꯁꯅꯥꯊꯣꯏꯒꯤ ꯈꯨꯠ ꯐꯠ ꯀꯟꯊꯣꯛꯂꯒ ꯑꯍꯨꯝꯗꯨꯒꯤ ꯅꯥꯛ ꯆꯪꯁꯤꯟꯈꯤ ꯏꯍꯦ ꯌꯥꯔꯦꯗ ꯅꯣꯏꯕꯣ ꯀꯤꯌꯔꯇꯦꯀꯔꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯏꯆꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯀꯤꯌꯔꯇꯦꯀꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯦꯅꯦ ꯈꯠꯅꯔꯔꯣꯏ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯟ ꯃꯈꯥ ꯇꯥꯔꯛꯏ ꯑꯣꯏ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯣꯏ ꯈꯛꯇ ꯆꯤꯟ ꯄꯥꯟꯕ ꯅꯠꯇꯦ ꯃꯤ ꯂꯣꯏꯅ ꯄꯥꯟꯕꯅꯤ ꯅꯣꯏꯅꯗ ꯉꯝꯂꯒ ꯂꯩꯒꯦꯗꯤ ꯀꯅꯥ ꯌꯥꯔꯛꯀꯅꯤ ꯑꯁꯣꯟꯕ ꯃꯤꯒꯤꯗꯤ ꯂꯝꯕꯥ ꯊꯣꯔꯛꯏ ꯑꯀꯟꯕ ꯃꯤꯒꯤꯗꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯔꯛꯀꯅꯤ ꯑꯣ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯇꯧꯒꯦ ꯁꯤꯅꯤꯅꯦ ꯉꯝꯖꯔꯗ꯭ꯔꯣ ꯑꯍꯦꯟꯅ ꯍꯥꯏꯔꯛꯄꯅꯤ ꯏꯆꯟꯁꯨ ꯍꯟꯗꯦ ꯅꯣꯀꯦꯝ ꯍꯥꯏꯒꯦꯝꯅꯔꯒ ꯈꯨꯝꯃꯤ ꯑꯩꯒ ꯂꯝꯕꯥ ꯇꯧꯕꯗꯨꯝꯅꯦ ꯅꯈꯣꯏ ꯉꯝꯖꯒꯗ꯭ꯔꯣ ꯐꯔꯤꯈꯩ ꯁꯥꯊꯤꯅ ꯐꯕ ꯃꯤꯅꯤ ꯅꯨꯡꯁꯤꯈꯤꯕ ꯃꯤꯗꯨꯅꯅꯦ ꯊꯥꯡꯅ ꯌꯥꯜꯂꯛꯑꯕ ꯐꯥꯎꯕ ꯁꯥꯎꯕꯤꯗꯧ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯔꯛꯄ ꯊꯤꯅ ꯉꯥꯡꯂꯛꯄꯗ ꯑꯣꯟꯈꯠꯂ ꯈꯨꯝꯂꯣꯏ ꯃꯗꯣ ꯑꯩꯅ ꯁꯣꯟꯕꯒꯤ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯍꯟꯊꯕ ꯊꯥꯛꯇꯨꯗ ꯀꯨꯝꯊꯅꯤꯡꯗꯕꯒꯤꯅꯤ ꯑꯩꯒ ꯅꯛꯅ ꯆꯥꯅꯕ ꯃꯤꯗ ꯆꯩꯅꯥꯕꯤꯔꯣꯏ ꯏꯁ ꯑꯐ ꯁꯥꯕꯩ ꯃꯑꯣꯡꯅꯤꯅꯦ ꯊꯣꯏꯕꯤꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯍꯣꯏ ꯍꯥꯏꯇꯥꯔꯦ ꯁꯛ ꯇꯥꯈꯠꯅꯁꯤ ꯍꯥꯏꯔꯁꯨ ꯇꯥꯈꯠꯂꯛꯀꯅꯤ ꯑꯗꯨꯝ ꯉꯥꯎꯁꯤꯟꯅꯕ ꯂꯥꯡꯕ ꯇꯥꯟꯅꯁꯤ ꯍꯥꯏꯔꯁꯨ ꯇꯔꯥꯝ ꯑꯣꯛꯆꯒꯅꯤ ꯑꯣꯛꯇꯕ ꯇꯥꯟꯅꯁꯤ ꯍꯥꯏꯔꯁꯨ ꯅꯣꯏꯅ ꯍꯦꯜꯂꯣꯏ ꯂꯦꯝꯕ ꯇꯥꯟꯅꯁꯤ ꯍꯥꯏꯔꯁꯨ ꯅꯥꯟꯊꯣꯛꯈꯩ ꯂꯦꯝꯃꯛꯀꯅꯤ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕ ꯇꯥꯟꯅꯔꯁꯨ ꯅꯣꯏꯗꯩ ꯇꯥꯔꯣꯏ ꯆꯝꯊꯣꯛꯅ ꯂꯩꯌꯦꯅꯅꯦ ꯌꯥꯅꯤ ꯇꯧꯕꯗꯣ ꯈꯔ ꯈꯟꯊꯧ ꯀꯣꯛ パンꯕ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯃꯝꯗ ꯍꯤꯡꯅꯕ ꯋꯥ ꯉꯥꯡꯂꯤꯈꯩ ꯐꯕ ꯃꯤꯅꯤ ꯉꯥꯡꯂꯛꯈꯤꯗ꯭ꯔꯗꯤ ꯂꯣꯏꯔꯕꯅꯤ ꯉꯥꯡꯂꯛꯇ꯭ꯔꯤꯕ ꯑꯗꯨꯁꯨ ꯈꯠꯅꯕ ꯇꯟꯕꯒꯤꯅꯤ ꯃꯤꯅ ꯉꯥꯡꯕ ꯇꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯕꯅꯤ ꯋꯥꯔꯧꯈ꯭ꯔꯕꯗꯤ ꯃꯄꯣꯛꯀꯤꯅꯤ ꯏꯟꯊꯣꯛꯈ꯭ꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯃꯤꯅꯨꯡꯁꯤ ꯃꯊꯧ ꯇꯥꯗꯦ ꯁꯤꯔꯁꯨ ꯍꯤꯡꯂꯁꯨ ꯕꯦꯔꯥ ꯂꯩꯇꯦ ꯈꯪꯖꯤꯜꯂꯨ ꯉꯁꯤꯗꯩ ꯁꯅꯥꯊꯣꯏꯗ ꯅꯃꯤꯠꯅ ꯍꯦꯛ ꯀꯟꯅ ꯌꯦꯡꯒꯦ ꯈꯜꯂꯛꯑꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯍꯨꯠ ꯂꯩꯊꯣꯛꯂꯒ ꯁꯅꯥꯊꯣꯏꯕꯨ ꯆꯤꯡꯂꯒ ꯄꯨꯈꯠꯈꯤ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯍꯣꯁꯇꯦꯂꯔꯁꯤꯡꯗꯣ ꯏꯆꯟꯒꯤ ꯃꯇꯧꯗ ꯏꯊꯛ ꯊꯛꯀꯠꯅꯩ ꯆꯤꯕꯣꯟꯁꯨ ꯉꯥꯡꯅꯩ ꯀꯥ ꯌꯧꯔꯕꯗ ꯁꯅꯥꯊꯣꯏ ꯏꯆꯟꯕꯨ ꯀꯣꯜꯂꯒ ꯀꯞꯊꯣꯔꯛꯂꯦ ꯉꯁꯤꯗꯤ ꯏꯆꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯍꯣꯡꯕꯅ ꯌꯣꯝꯂꯦ ꯏꯪ ꯇꯞꯈ꯭ꯔꯦ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯂꯦ ꯅꯍꯥꯟ ꯃꯈꯩ ꯁꯅꯥꯊꯣꯏꯗ ꯎꯠꯂꯝꯕ ꯃꯇꯧ ꯄꯨꯝꯕ ꯂꯪꯊꯣꯛꯈ꯭ꯔꯦ ꯌꯥꯝ ꯊꯥꯖꯗꯅ ꯁꯅꯥꯊꯣꯏꯕꯨ ꯆꯤꯡꯊꯣꯛꯂꯒ ꯊꯦꯝꯃꯛꯏ ꯍꯦꯔꯥ ꯅꯨꯄꯤꯅꯕꯨ ꯀꯞꯄꯤꯔꯣ ꯐꯝꯃꯨꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯤꯟꯁꯦꯁꯀꯤ ꯃꯣꯃꯣ ꯂꯩꯔꯛꯄꯅꯤ ꯆꯥꯎꯁꯦ ꯏꯪꯂꯝꯃꯅꯤ ꯁꯥꯍꯜꯂꯛꯎꯔꯥ
ngai Sanathoi-do ichen-su khangi aduna thawsarudana mana leirakliba momoda mapaikhat Sanathoi-da ilai se yakato na che momo inbigi akhoi princess ki Sanathoi-da noglai princess kai mani kaino nahan kay nang na aise princess tawna thami natro ngasiday ay na among nang sa princess oihalaw tawni kanamta na nang sopo usitawa yaroy ay na so ay gimangda nang sopo usitawa yaroy ando di iba ni dasti oira ijan du kunaw biting tholai maduda Sanathoi du so magi kunaw biting tholaga kotsilli haraw na so haise iba ni dasti aduna nang ninungay taba tabak ama ay na tawroy ay ninungay tanaba tabak su nang torokano tabak kudingi first priority nang gisu ay gisu nang oigadaba maso angang machatay hay na laysabani adubu Sanathoi na amuk hina tarambasida ijan nokli isisina asum na haraw layringe Sanathoi ki mobile da tangmocha thaba number da fan chung thorakle kanano tangmocha se no hero ay doiro ijan gi wasida yam pingna Sanathoi na kumlei he tohaide sage ki ibungni pairo dana adude la thado inga siso Sanathoi na wa ngang trangi da tayal na ngangi sana tangmocha na hayo du kamai toba namana bidu kari hairige Sanathoi ijan da tathak phalap yinglei mit ying du de ijan do chingnari ingit tawi ngangak libato khummu haina Sanathoi su ijan bu kirap ying du no khummi tangmocha imana bidu kai so haida leire karino yaning de kem ta haidro sana noi daire bangau chatorimi matausi ngamdreba ichandam da theman semi asuk phabai tawsina mangkibado ai yeng leiba ngamoidore mabu palakpada ichanda mamit law thori ingit irang khangbo oibana sanari bawari da karino haiba khudak ta khangkre Sanathoi latli tawre wangang phamga khangdre tangmocha ai kai haidono khangzalaktreda ani dogi wari de ijan yam thasadana haire ho number pikro call to holo haikro ha asingbro Sanathoi mamit law thoktuna hanglakbani ijan haibakum chimbal chapsalan noklaga mangak nomi hairakibado tayar su ta horibani aduna hanglei sana kari haibano tamacha darimado call to holo kaino mana haidresu aina haisiga chamanandro nabu fatta tawnu sanana as mina ngangi sa tawa tamacha darimado ichanda call to holo ba ai number pira ageba masana yare sujalen tur ngairi bani ko ay pat kakak lagi ichan gi number tayal da thaki ichan suma phi hongli ikui da ichan gi mobile da unknown number da gi column lai true caller da nongdarim ba khuman haina chongthori nongdarim ba khuman haise chumdoro Sanathoi au pairo ahani ko kontra su doramani subu suram basu yai helam basu yai chap chabadi khangdre pisum inka chimbal pikta call bai khali manu wa ngang dringi da nongdarim ba kilum tak tawba khonjel duna hello ichan oidoiro tayal da number pirukpani sanagi hoi mani nangak libado loi phatana fat khomi o mana kari hairake kaisu thoidok bhairakte ingondadi tumin leiki nongdarim bado ichan su kari shu hairade nupa mana call torokpani tumin lei thokpa yadabana amuk hairai adodi ibani nongma thengnase yai ko yai thengnase ado ai kainomde haihoge hairo ai ga thengna balakpada ningba kaiba salon da lakpada yaroi ko yam harauna nupa mana lakadabani ilek thara la aba ai di phutat kadabani wari tari ba Sanathoi na hairi kainu mana ngangi sibo ichan tumin layu haibaku mit ko pai nongdarim basu ichan gi wahai da nongning ramale noglei lake nang nupa mama ongduda ho adoni dana nupa haiside ado ai thamage yabro yade hairagana wari sab horo adum khumlake nongdarim magari thongna nokli thammo ngasigide okay Sanathoi na ngakna hangi isong lang do wari sai ko midi khara torakani ichen na gol tham khrabada nongdarim bazo sukthari
ꯄꯤꯈꯥꯎ ꯍꯨꯝꯂꯛꯏ ꯆꯨꯔꯨꯞ ꯕꯣꯛꯁ ꯑꯃ ꯂꯧꯊꯣꯛꯏ ꯕꯣꯛꯁꯇꯨꯗꯩ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯩ ꯆꯝꯈꯨꯠꯇꯨꯅ ꯆꯨꯔꯨꯞꯇꯨ ꯊꯛꯅ ꯊꯛꯅ ꯒꯥꯔꯤꯗꯨ ꯊꯧꯏ ꯆꯤꯝꯕꯥꯜꯗꯒꯤ ꯃꯩꯈꯨ ꯋꯪ ꯋꯪ ꯀꯥꯝꯊꯣꯛꯏ ꯏꯆꯟꯒ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯅ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯟꯅ ꯊꯨꯞꯆꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯄꯨꯝꯕ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯃꯇꯦꯛ ꯑꯃ DM ꯀꯣꯂꯦꯖꯀꯤ ꯅꯨꯄꯤꯒꯤ ꯍꯣꯁꯇꯦꯜ ꯃꯃꯥꯡ ꯑꯣꯏꯔꯞ ꯅꯣꯡꯗꯥꯏꯔꯦꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯣꯔꯛꯄ ꯉꯥꯏꯔꯤ ꯌꯥꯝ ꯊꯨꯕꯒꯤ ꯃꯑꯣꯡꯁꯨ ꯇꯧꯔꯤ ꯊꯣꯔꯛꯇꯦꯅꯦ ꯀꯌꯥꯝ ꯐꯖꯕ ꯅꯨꯄꯤꯅꯣ ꯃꯆꯨꯝ ꯇꯥꯈꯩ ꯀꯦꯊꯔꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯥ ꯀꯣꯏꯗꯧ ꯅꯨꯄꯥꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯃꯇꯝꯁꯤ ꯅꯣꯡꯗꯥꯏꯔꯦꯝꯕ BA ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯇꯝꯂꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯃꯁꯥ ꯏꯄꯥ ꯄꯥꯔꯤ ꯑꯗꯨꯕꯨ ꯋꯥꯡꯕꯗꯤ ꯌꯥꯝꯅ ꯋꯥꯡꯉꯤ ꯃꯤꯑꯣꯏ ꯃꯤꯇꯧ ꯆꯪꯈꯣꯟꯕ ꯆꯤꯡꯂꯦꯝꯕ ꯐꯤꯕꯝꯅꯤ ꯉꯁꯤ ꯑꯩ ꯁꯥꯎꯔꯛꯇꯅ ꯆꯠꯈꯤꯗꯣꯏꯅꯤ ꯄꯤꯔꯝꯗꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯆꯥꯅ ꯁꯦꯜ ꯄꯤꯈꯤ ꯍꯥꯏꯗꯣ ꯅꯪ ꯑꯣꯏꯗꯣꯏꯔꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯪꯂꯛꯄꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯁꯠ ꯂꯩꯊꯣꯛꯏ ꯄꯤꯛꯇꯛ ꯇꯧꯕꯤ ꯁꯝꯂꯥꯡꯅꯤꯡꯗꯨ ꯌꯩꯕꯤ ꯏꯪ ꯂꯥꯎꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯂꯝꯃꯤ ꯀꯨꯏꯅ ꯉꯥꯏꯕꯒꯤ ꯁꯥꯎꯔꯝꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯈꯪꯏꯪ ꯏꯪꯊꯔꯛꯈꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯪꯂꯛꯏ ꯁꯤꯟꯊꯥ ꯑꯣꯏꯗꯣꯏꯔꯣ ꯑꯧ ꯅꯪꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯁꯦ ꯁꯨꯔꯕ ꯌꯦꯡꯉꯣ ꯁꯦꯜꯗꯣ ꯌꯦꯡꯉꯔꯣꯏ ꯄꯥꯕꯨꯡꯆꯥꯅ ꯌꯥꯝ ꯊꯥꯒꯠꯂꯛꯏ ꯑꯗꯨꯅ ꯑꯋꯥꯠꯄ ꯂꯩꯔꯝꯂꯁꯨ ꯄꯥꯕꯨꯡꯆꯥꯒ ꯉꯥꯡꯅꯖꯔꯒꯦ ꯅꯣꯏ ꯃꯍꯩꯔꯣꯏ ꯂꯨꯞꯀꯤꯁꯨ ꯄꯨꯜꯂꯤ ꯍꯥꯏꯒꯨꯝ ꯇꯧꯏ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯂꯩꯍꯧꯔꯦ ꯑꯩꯁꯨ ꯁꯤꯟꯊꯥ ꯍꯣꯁꯇꯦꯜꯗ ꯆꯪꯍꯧꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯔꯒ ꯆꯠꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯊꯦꯡꯅꯔꯛꯈꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯤꯌꯥꯝꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯤ ꯁꯤꯟꯊꯥꯁꯨ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯆꯪꯂꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯁꯛ ꯎꯅꯈ꯭ꯔꯕ ꯀꯧꯕꯅ ꯎꯅꯕ ꯃꯤꯀꯨꯞꯇ ꯅꯣꯛꯐꯦꯠ ꯇꯧꯅꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯅꯨꯄꯥ ꯀꯧꯕꯅ ꯁꯤꯟꯊꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯁꯤꯟꯊꯥ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯒꯤꯗꯣ ꯃꯥꯅꯦ ꯀꯥꯎꯔꯝꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯀꯥꯎꯗꯦꯗ ꯀꯩ ꯆꯥꯗꯣꯏꯅꯣ ꯑꯩ ꯂꯩꯔꯝꯒꯦ ꯌꯥꯔꯅꯤ ꯂꯩꯔꯅꯣ ꯁꯤꯟꯊꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯄꯦꯅꯨ ꯀꯧꯏ ꯃꯥꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯈꯪꯕꯒꯨꯝ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯗꯤꯕꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯦꯞꯄꯗꯣ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯦ ꯑꯩꯉꯣꯟꯗ ꯊꯥꯗꯕꯤꯌꯨꯀꯣ ꯃꯥꯕꯨ ꯁꯛ ꯈꯪꯉꯝꯕꯗꯨꯗ ꯃꯥꯒꯤ ꯀꯥꯔꯗ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯆꯕꯨꯟ ꯑꯃ ꯃꯌꯥꯝ ꯇꯧꯕꯗ ꯁꯤꯟꯊꯥ ꯍꯪꯂꯛꯏ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯅꯣꯏ ꯑꯅꯤꯅ ꯍꯣꯁꯇꯦꯜꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯗ ꯄꯤꯌꯨ ꯃꯇꯦꯡ ꯈꯖꯤꯛ ꯄꯥꯡꯕꯤꯔꯛꯑꯣ ꯁꯤꯟꯊꯥ ꯅꯣꯛꯄꯗ ꯃꯪ ꯅꯣꯛꯏ ꯈꯨꯝꯂꯛꯇꯦ ꯑꯗꯨꯕꯨ ꯄꯦꯅꯨ ꯃꯥꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯇꯧꯒꯦ ꯏꯃꯥꯟꯅꯕꯒꯤꯕꯨ ꯀꯩꯅꯣ ꯀꯩꯒꯤ ꯇꯧꯔꯣꯏ ꯑꯗꯨꯗꯤ ꯅꯣꯏꯅꯤꯒꯤ ꯅꯝꯕꯔ ꯂꯧꯖꯍꯧꯒꯦ ꯌꯥꯅꯤꯀꯣ ꯑꯊꯨ ꯑꯀꯥꯏ ꯂꯩꯔꯁꯨ ꯄꯥꯎ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯇꯦꯡ ꯇꯧꯖꯒꯦ ꯑꯅꯤꯗꯨꯒꯤ ꯅꯝꯕꯔ ꯂꯧꯔꯒ ꯅꯣꯡꯗꯥꯏꯔꯦꯝꯕ ꯆꯠꯈ꯭ꯔꯦ ꯑꯍꯨꯕ ꯈꯨꯗꯤꯡ ꯈꯨꯠ ꯁꯣꯛꯇꯨꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯁꯨꯝ ꯌꯦꯡ ꯁꯤꯟꯊꯥꯅ ꯆꯤꯔꯣꯜ ꯇꯧꯏ ꯄꯦꯅꯨꯗ ꯅꯪꯅ ꯃꯇꯦꯡ ꯇꯧꯒꯦꯅ ꯍꯥꯏꯈ꯭ꯔꯤꯗꯣ ꯇꯧꯗꯣꯏꯔꯣ ꯈꯪꯗꯦ ꯍꯥꯏꯔꯤꯕꯗꯨꯅꯤ ꯑꯁꯤꯒꯨꯝꯕꯁꯦ ꯍꯩꯅꯗꯦꯕ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯊꯣꯛꯄ ꯇꯝꯂꯒ ꯂꯩꯇꯦ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯏꯂꯦꯛꯁꯟꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯥꯏꯊꯤꯈꯤ ꯃꯥꯏꯊꯤꯔꯕꯁꯨ ꯍꯟꯕ ꯂꯩꯇ ꯊꯧꯅꯥ ꯍꯟꯗꯕ ꯃꯤꯁꯛꯅꯤ ꯃꯥꯏꯊꯤꯕꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯅꯕꯒꯤ ꯂꯝꯖꯤꯡ ꯃꯉꯥꯜꯅꯤ ꯋꯥꯈꯜꯂꯣꯟꯁꯤꯒ ꯂꯣꯏꯅꯅ ꯍꯤꯡꯖꯕ ꯃꯤꯁꯛꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇ ꯆꯠꯈꯤꯕꯅ ꯁꯦꯃꯦꯁꯇꯔ ꯃꯊꯪ ꯌꯧꯁꯤꯟꯈ꯭ꯔꯦ ꯑꯍꯥꯟꯕ ꯑꯣꯅꯔꯁ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯪꯂꯛꯄꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁ ꯑꯣꯅꯔꯁ ꯔꯨꯝꯗꯅꯤ ꯃꯥꯅ ꯍꯦꯛ ꯐꯝꯊꯕꯒ ꯁꯤꯟꯊꯥ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯁꯨꯝꯍꯠꯂꯒꯦ ꯃꯇꯥꯒꯨꯝ ꯃꯣꯃꯣꯏ ꯃꯤꯅꯣꯛꯅ ꯌꯣꯝ ꯌꯥꯝꯅ ꯏꯪꯅ ꯂꯦꯝꯅ ꯁꯥꯡꯂꯕ ꯁꯝꯂꯥꯡ ꯑꯗꯣ ꯊꯥꯗꯣꯛ ꯄꯦꯅꯨꯒ ꯆꯪꯂꯛꯏ ꯉꯁꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯁꯤꯟꯊꯥꯒꯤ ꯃꯤꯅꯣꯛ ꯎꯔꯨꯕꯗ ꯊꯃꯣꯏꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯏ ꯁꯤꯟꯊꯥꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ ꯃꯤꯀꯨꯞ ꯑꯃ ꯆꯣꯏꯊꯣꯛꯇ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯍꯧꯖꯤꯛꯀꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯄꯗ ꯊꯧꯔꯝꯂꯤꯕ ꯒꯥꯔꯤꯗꯣ ꯈꯪꯈꯥꯝ ꯈꯥꯝꯃꯤ ꯑꯗꯨꯒ ꯀꯨꯝꯊꯔꯛꯄꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯂꯔꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗꯨꯗ ꯑꯃꯝꯕꯗ ꯁꯛꯇꯥꯕ ꯍꯩꯅꯔꯕ ꯅꯨꯄꯥꯅꯤ ꯃꯇꯝꯁꯤꯁꯨ ꯃꯝꯂꯦ ꯃꯔꯨꯞ ꯅꯨꯡꯁꯤꯕ ꯇꯌꯥꯜꯒꯤ ꯅꯤꯡꯉꯥꯏꯅ ꯀꯟꯈꯤꯕꯅ ꯏꯆꯟꯕꯨ ꯁꯛꯈꯪꯅꯔꯒ ꯌꯦꯡꯂꯒ ꯌꯥꯊꯣꯛꯂꯨꯕ ꯑꯁꯤꯅ ꯍꯦꯟꯅ ꯃꯥꯕꯨ ꯋꯥꯍꯜꯂꯔꯦ ꯃꯐꯝꯗꯒꯤ ꯂꯥꯎꯈ꯭ꯔꯕꯤ ꯁꯤꯟꯊꯥꯕꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯅꯕ ꯃꯆꯥꯛ ꯑꯣꯏꯔꯔꯦ
ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯒꯁꯨ ꯆꯝꯈꯠ ꯆꯤꯝꯕꯥꯜꯗ ꯐꯩꯅ ꯆꯤꯡ ꯑꯏꯪꯕ ꯑꯃꯝꯕ ꯂꯛꯇ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯂꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯊꯦꯝꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯄꯥꯎꯗꯝꯐꯝ ꯂꯩꯇ ꯀꯞꯂꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯂꯛꯇ ꯑꯇꯣꯟ ꯑꯇꯥꯡꯅꯤ ꯅꯥꯎꯊꯤ ꯁꯥꯅ ꯂꯩꯖꯔꯛꯄꯤ ꯃꯆꯜꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯃꯕꯨꯡ ꯃꯥꯕꯨ ꯎꯕꯗ ꯀꯤꯅ ꯂꯣꯠꯈꯤꯕ ꯃꯇꯧ ꯅꯤꯡꯁꯤꯡ ꯇꯨꯃꯤꯟ ꯍꯤꯞꯂꯤ ꯂꯦꯝꯕ ꯃꯈꯨꯠꯃꯛꯅ ꯃꯆꯜꯕꯨ ꯇꯝꯊꯤꯅ ꯅꯨꯡꯁꯤ ꯍꯩꯇ ꯐꯨꯕꯤꯈꯤꯕ ꯃꯤꯀꯨꯞ ꯑꯗꯣ ꯍꯧꯖꯤꯛꯇ ꯈꯟꯊꯔꯛꯏ ꯇꯥꯆꯧ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩ ꯂꯥꯟꯖꯔꯦ ꯃꯈꯣꯡ ꯀꯣꯟꯅ ꯀꯞꯈꯤꯕ ꯅꯨꯡꯁꯤ ꯍꯩꯇ ꯃꯆꯜꯕꯨ ꯀꯣꯜꯂꯤꯕꯗꯣ ꯆꯤꯡꯊꯣꯛꯂꯒ ꯐꯨꯈꯤꯕꯅꯤ ꯑꯇꯠ ꯑꯈꯝ ꯂꯩꯇ ꯅꯤꯡꯉꯝꯗꯅ ꯀꯞꯂꯦ ꯂꯦꯝꯕ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯌꯨꯍꯦꯟꯕꯤ ꯀ꯭ꯋꯥ ꯁꯞ ꯁꯞ ꯁꯥꯏꯗꯨꯅ ꯆꯪꯏ ꯅꯥꯀꯣꯡꯗꯁꯨ ꯃꯣꯕꯥꯏꯜ ꯅꯞꯂꯤ ꯃꯋꯥ ꯂꯧꯔꯨꯅꯨ ꯌꯥꯔꯣꯏ ꯍꯥꯏꯀꯣ ꯃꯣꯏ ꯃꯄꯥ ꯃꯄꯨꯅ ꯅꯣꯡꯊꯛꯇꯩ ꯊꯥꯗꯔꯛꯄ ꯁꯦꯜ ꯅꯠꯇꯦ ꯁꯦꯟꯗꯣꯏ ꯆꯥꯊꯣꯛꯂꯤꯁꯦ ꯃꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯎꯔꯒ ꯃꯇꯦꯡ ꯇꯧꯕ ꯅꯠꯇꯤꯌꯦ ꯑꯗꯣ ꯑꯗ ꯈꯪꯗꯦ ꯍꯌꯦꯡ ꯄꯤꯗ꯭ꯔꯗꯤꯅꯦ ꯌꯥꯔꯣꯏ ꯑꯩꯗꯤ ꯃꯌꯨꯝꯗ ꯑꯔꯩꯕ ꯄꯣꯠ ꯑꯩꯒꯤꯅꯦ ꯁꯦꯜꯗꯨꯒ ꯆꯥꯅꯕ ꯃꯠꯀꯗꯕꯅꯤ ꯅꯥꯀꯣꯡꯗꯩ ꯃꯣꯕꯥꯏꯜꯗꯨ ꯐꯃꯨꯡꯗ ꯂꯪꯁꯤꯜꯂꯤ ꯉꯥꯡꯅꯈꯤꯕ ꯋꯥꯗꯨꯒꯤ ꯃꯈꯥ ꯁꯝꯊꯩ ꯀꯩ ꯀꯥꯟꯗꯕꯗ ꯏꯁꯧ ꯂꯥꯡꯍꯜꯂꯤ ꯂꯧꯔꯝꯗꯥꯏꯗꯅ ꯁꯤꯊꯁꯅꯤ ꯃꯊꯤꯕꯣꯡ ꯆꯥꯊꯣꯛꯄ ꯂꯣꯏꯈ꯭ꯔꯒꯅ ꯂꯩꯇ꯭ꯔꯦ ꯃꯊꯪꯁꯤꯡꯒꯤ ꯑꯌꯥꯕ ꯃꯤꯗ ꯇꯧꯔꯨꯁꯅꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ ꯈꯣꯡꯒꯥꯏ ꯅꯤꯛꯂꯒ ꯆꯥꯏ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ ꯁꯦꯟꯁꯣꯠꯄꯁꯤꯡꯁꯦ ꯂꯦꯝꯕ ꯇꯨꯃꯤꯟ ꯌꯨꯍꯦꯟꯕꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯤ ꯌꯨꯍꯦꯟꯕꯤꯁꯨ ꯏꯁꯧ ꯂꯥꯡꯅꯕ ꯍꯣꯠꯅꯕꯗ ꯂꯦꯝꯕꯕꯨ ꯎꯔꯨꯔꯦ ꯎꯔꯛꯂꯕꯗ ꯊꯧꯒꯜꯂꯣꯟ ꯑꯃꯠꯇ ꯌꯥꯎꯗ ꯌꯥꯛꯅ ꯍꯪꯉꯛꯏ ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯒꯦ ꯅꯨꯄꯥ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯒ ꯌꯦꯔꯨꯝ ꯑꯇꯥꯎꯕ ꯑꯃꯒ ꯅꯪꯒꯤ ꯆꯥꯔꯕꯣ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛ ꯇꯣꯈꯥꯏ ꯇꯥꯕꯗꯣ ꯇꯧꯔꯝꯗꯣꯏꯔꯥ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯆꯥꯗ꯭ꯔꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯥꯔꯔꯣꯏꯒꯦ ꯉꯁꯤꯗꯤ ꯀꯔꯤ ꯆꯥꯁꯤꯜꯂꯛꯑꯒꯦ ꯑꯣꯈꯥꯛꯅꯁꯨ ꯄꯥꯝꯕꯣꯏꯗ ꯅꯨꯄꯥ ꯅꯣꯏꯅ ꯍꯣꯇꯦꯜꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯕꯁꯦ ꯁꯦꯜ ꯂꯪꯊꯣꯛꯄꯗ ꯍꯥꯂꯦꯡꯗꯦ ꯅꯈꯨꯠꯇ ꯁꯤꯀꯤꯔꯤ ꯄꯥꯏꯗ ꯍꯧꯔꯛꯄꯅꯤꯅ ꯈꯤꯇꯪ ꯄꯥꯏꯕꯗ ꯍꯦꯛꯇ ꯂꯣꯏꯊꯣꯛꯏ ꯁꯦꯜ ꯇꯥꯟꯕꯒꯤ ꯑꯋꯥꯕꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯉꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯆꯥꯛꯁꯪ ꯌꯧꯈ꯭ꯔ ꯃꯥꯜꯂꯦ ꯂꯥꯎꯗꯨꯅ ꯑꯃꯨꯛ ꯉꯥꯡꯂꯛꯏ ꯆꯥꯛꯈꯨꯝꯗꯨꯗ ꯂꯩꯔꯤꯕ ꯀꯣꯟ ꯄꯨꯝꯕ ꯃꯈꯣꯜ ꯊꯣꯔꯛꯏ ꯆꯥꯛꯁꯦ ꯊꯣꯡꯂꯗꯤ ꯆꯥꯛꯈꯨꯝꯁꯤ ꯈꯤꯇꯪꯗꯁꯨ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯨꯗꯅ ꯅꯣꯏ ꯅꯌꯨꯝꯒꯤ ꯄꯪꯆꯥ ꯆꯥ ꯄꯪꯂꯩ ꯐꯔꯥ ꯁꯔꯥꯗꯧ ꯃꯇꯧ ꯇꯝꯃꯤ ꯌꯥꯝ ꯃꯥꯟꯅꯖꯩ ꯂꯩꯍꯧꯔꯤꯕ ꯏꯆꯨ ꯇꯥꯗꯕꯤꯁꯤꯡꯗꯨꯒ ꯀꯗꯥꯏꯗꯩ ꯍꯣꯠꯆꯤꯟꯗꯨꯅ ꯂꯩꯔꯨꯔꯤꯕ ꯅꯨꯄꯥꯅꯣ ꯈꯪꯗꯦ ꯑꯁꯨꯛ ꯋꯥꯌꯣꯡ ꯆꯥꯔꯝꯃꯣꯏ ꯈꯪꯂꯝꯃꯗꯤ ꯂꯩꯁꯥꯔꯤꯉꯩꯗ ꯂꯩꯖꯔꯝꯃꯣꯏꯗꯕꯅꯤ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯆꯥꯕꯅ ꯐꯔꯤꯕ ꯉꯝꯖꯗ꯭ꯔꯦ ꯏꯇꯣꯝꯇ ꯍꯣꯠꯅꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯍꯦꯛ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯃꯗꯣꯝ ꯇꯛꯁꯤ ꯁꯣꯟꯖꯩ ꯑꯣ ꯃꯁꯤ ꯑꯣꯏꯔꯦꯀꯣ ꯑꯄꯣꯛꯄꯤ ꯏꯃꯥꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤ ꯆꯩꯊꯦꯡ ꯑꯩꯅ ꯇꯧꯖꯕꯅ ꯑꯩꯅ ꯐꯪꯖꯕꯅꯤ ꯃꯃꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯨꯅꯤ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯥꯡꯂꯝ ꯆꯠꯀꯤ ꯐꯠꯇꯕ ꯊꯕꯛ ꯈꯔꯅ ꯂꯦꯝꯕ ꯃꯣꯟꯇꯨꯝ ꯃꯣꯟꯇꯦꯛ ꯃꯊꯛꯇ ꯍꯤꯞꯂꯕꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ ꯂꯦꯜꯂꯦ ꯅꯣꯡꯃꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯌꯨꯍꯦꯟꯕꯤ ꯃꯥꯁꯨ ꯋꯥ ꯈꯪꯃꯟꯗꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯆꯜ ꯑꯅꯤ ꯑꯃꯗꯤ ꯋꯥꯖꯔꯛꯂꯕꯤ ꯃꯃꯥꯕు ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯂꯤꯕ ꯃꯄꯨꯔꯣꯏꯕꯁꯤꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯍꯔꯥꯎꯅ ꯊꯝꯒꯦ ꯈꯜꯂꯨꯗꯦ ꯅꯨꯄꯤ ꯃꯥꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯕꯗ ꯀꯔꯝꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯤꯡꯕ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯕꯁꯦ 14 February ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯌꯥꯜꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯔꯨꯞ ꯃꯥꯕꯨ ꯇꯌꯥꯜꯅ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯏꯆꯟꯒ ꯊꯦꯡꯅꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯊꯣꯛꯇꯦ ꯍꯌꯦꯡ ꯍꯥꯏꯅ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯁꯥꯎꯔꯤꯕꯅꯤ ꯇꯌꯥꯜꯒꯤ ꯑꯁꯥꯎꯕ ꯎꯔꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯇꯞꯅ ꯍꯌꯦꯡꯁꯦ ꯃꯥꯒ ꯎꯅꯔꯨꯔꯁꯤ ꯀꯅꯥꯅꯣ ꯃꯥ ꯍꯥꯏꯕꯣ ꯈꯪꯁꯤꯟꯅꯗ ꯍꯪꯂꯛꯄꯅꯤ ꯇꯌꯥꯜꯅ ꯌꯥꯝ ꯈꯪꯁꯤꯟꯅꯗꯤ ꯃꯥ ꯍꯥꯏꯗꯤ ꯃꯥ ꯅꯪꯅ ꯍꯥꯏꯕꯗꯣ ꯏꯆꯟ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯑꯉꯥꯡꯗꯣ ꯃꯁꯥꯗ ꯍꯥꯏꯈ꯭ꯔꯣ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛꯇꯩ ꯆꯠꯂꯁꯤ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯃꯇꯥꯎꯒꯤ ꯅꯤꯡꯕ ꯊꯨꯡꯂꯁꯅꯨ ꯈꯜꯂꯗꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯇꯌꯥꯜꯒꯤ ꯃꯤꯠꯃꯥꯡꯗ ꯏꯆꯟꯗ ꯇꯦꯛꯁ ꯊꯥꯈꯤ ꯑꯣꯏ ꯑꯉꯥꯡ ꯍꯌꯦꯡ ꯎꯅꯁꯦ ꯑꯩ ꯂꯥꯛꯀꯦ ꯌꯥꯒꯗ꯭ꯔꯣ ꯔꯥꯁꯤ ꯌꯥꯎꯗ꯭ꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯦꯛꯁ ꯈꯨꯊꯥꯁꯦ 4 minutes ꯃꯇꯨꯡ ꯇꯦꯛꯁ ꯍꯜꯂꯛꯏ ꯎꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯊꯧꯋꯥꯁꯥꯗ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯏꯀꯥꯏꯕ ꯌꯥꯎꯗ ꯋꯥꯍꯩꯗ ꯍꯜꯂꯛꯂꯤꯕ ꯇꯦꯛꯁ ꯈꯨꯍꯟꯁꯤꯗ ꯅꯨꯄꯥ ꯑꯅꯤꯗꯣ ꯃꯤꯠ ꯂꯥꯎꯊꯣꯛꯑ ꯌꯦꯡꯉꯤ
ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯅꯕꯒꯤ ꯃꯊꯧ ꯇꯥꯍꯟꯗ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯇꯌꯥꯜꯗ ꯌꯥꯝ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯇꯌꯥꯜꯂꯤꯕꯣ ꯃꯤꯔꯣꯜ ꯊꯨꯡꯗꯕ ꯅꯪ ꯇꯧꯏꯗ ꯇꯣꯛꯍꯧꯕꯅ ꯐꯗꯧꯔꯥ ꯋꯥ ꯉꯥꯡꯕꯗ ꯈꯧꯒꯛ ꯏꯃꯩ ꯏꯅꯥꯏ ꯅꯥꯏꯗꯦ ꯑꯣ ꯈꯣꯡꯉ ꯈꯪꯒꯅꯤ ꯌꯦꯡꯈꯤꯁꯤ ꯑꯩꯅ ꯁꯤꯟꯕ ꯊꯕꯛꯄꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯈꯜꯂꯤꯕꯁꯦ ꯈꯟꯐꯝꯁꯨ ꯊꯣꯛꯄꯅꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ